border town oiriba Moreh town da thasi kuntok ke ayukta kuki singna mafam aduda lanjen nakraba maitai singileramba yum amasung dukal kaya mai thakhabi thodok thokramatung Moreh da makata na pamdo thok sing thoknaba Manipur lengakna lokhalakpa session thorangi saruk amoina ngasi Ahenba security forcing thajanbada masing yamlaba maikai adongi Nupishing na Tengnoupal da Thattuna leibagi hauji fawba security forcing adu Moreh town yoksinma ngamna leiri hairi hiram asigi matangda MAMI TV na phangba pawgi matung inde ngasi ayuk tagi hauna preparation tawra matung masing yamlaba tongan ba gari tama thoida commando amasung Manipur rifles personnel sing Palel police station dagi ahum suba Indian Reserve Battalion IRB ki commandant Baralam Changshinkhiba masing yanglaba security personnel sing adu Palen Bazar Lantholoba matunga ekoi Tengnoupal yoksilba matamda mafam adu maira paibi singna lambi da uwa phajina thatpa amasung JCB ani lambi da khamjila kana thambadi hauje Moreh town yoksilma ngamna hauji fawba leiri hairi hujik tungmithang pung taruk helakba fawda repeat action force kangbu mafam adu saksinaba thorang tawkhre adu mapu repeat action force ki kangbu sing adu mafam adu da yoksilma ngamdana amasung miyam adu takhaiba ngamdana Palel police station mamangda pandura leiri haiba paw amosu hairi hai atopa pawgi source amadana hauji Moreh yoksinba ngamna Tengnoupal da pandu leiba security forcing adu saurakna masing humdrarom oigani hairiba ahum suba IRB ge commandant Bararam na lusing leba sakiba team adu ngasi sungsoi soidana Moreh sangsinaba honagani hana atopa pawgi source amana hairi adu pamdaba thodok sing tholakadra haibi chingnaba leibana mafam adu da lengdana security forcing adu leibani makhata nasu Ahenba forcing hoji mafam adu sangsinba ge loina pamdaba thodok sing tholakpa yabagi chingnaba su leiri haina pawgi source sina makhata ri